Ngasi ayuk Indo Myanmar border town Moreda akhanaba helicopter anida GOC-3 Corps ki Corps Commander Lieutenant General SS Sahi AVSM amadi IGAR South ki Inspector General Rajan Sarawat VSM na laktuna Moreda hauzik oiriba Phibam sing Yengsinkhre Kuki narco terrorist singna yamna toina security forces singi mathakta landarakpa asigi matangda kopna yengsinkibaga loinana Moreh gi manga suba Assam Rifles AR gi IB da Moreh da mathau tawduna lairiba security force ki Makok Thongba officer singa haktengnana unaduna hauzik oiriba Moreh gi Phibam gi matangda su kupna khana nainaki hairi Nakalama romda handak nongmanini asida Indo Myanmar border town Moreh da Kuki militant singna State Force ki mathakta landarakuna khut thoknakiba aduda Kuki militant singna kapsilakpani haiba Pokhaikhre ba bom ama hotel eloragi manakta taduna leiramba thengnaki hairi bom adu Moreh gi security zone oiba mafam amada ngasi nungthil pung 3:45 rom tabada Moreh police ki bomb expert ki team amana asoi angam yaudana Pokhaikhre hairi